maruba pau BJP na luchingba palibalanga asigi Chief Minister sinnaba irang horakliba si BJP masel gi marakta yanadaba leire haiba phone na takpani haina Congress President Gai Khangam na haikhrei lamda masi Smart City ohinbada mapung fahan ge hairabadi miyamda leiriba wakholon asi semdok patangai fade haina Manipur Legislative Assembly gi Speaker Y Khemchana phongdokhrei lamda masigi lila drama amadi film sing asi pakhang leisabi gi wari degi khara thaidok laga khunai da hena kana gadaba mawong da puthok na bahona si haina Deputy Chief Minister Y Joy Kumar na appeal tokhrei Kurumjari Times of Manipur News meng tabiri ba punau po Elizabeth na taram nong chari hauzik miyam da pau sandok na pizari BJP na luchingba palibalanga asigi Chief Minister sinnaba irang horakliba si BJP masil gi marakta yanadaba leire haiba phongna takpani masina maram oiraga lamda masida thokliba wathok kaya waroishin matam chana purakpa ngamdabana leiba irang thokhanbani haina Manipur Pradesh Congress Committee gi President Gai Khangam na phongdokhrei ngasi Wangoi Block Congress Committee na sinduna Wangoi Thongnauzam leikai degi MPCC gi Vice President oriba S Achobagi yumda pangthokhiba Kendra sigi booth level interaction program da saruk yakhiba Gai Khangam na makha taraduna paliba BJP na luchingba lenga asi tungi vision leitaba ngaiha ki ngangningba kaya pangang da ngangduna leiba lengak amani Congress na chahi tara manga tauramba thaba kaya BJP na tawagum ngangduna leire amaromda India da CAB chatnaba haibasi Congress na leiriba makhai yaba ngamloi mamang thaktagi hiramasi mayokta changsin khiba khongjang makha tana adumak changsin khigani loinana furup amagi apamba fangnabagi damang sananingba wari sanabada Congress na nungaitaba leite adumakpu lamda masigi apunbagi saktamda soglakpa yaba wafam yawraklabadi sanariba wari adugi mayokta matam pumbada leigani haiki sagi one nation one language is the aduni ning sai ai hairi anything imposition is yaro hai social imposition linguistic imposition religious imposition any kinds of impositions hai masina leire India gi akigi secular fabric asida secular character da achauba blow ma piban ha that means masigo makan sto base anti constitutional oi haiba sabsana leire ha ko lamda masi Smart City ohinbada mapung fan gi hairabadi miyamda leiriba wakholon asi semdukpa tangai fade haina Manipur Legislative Assembly gi Speaker Y Khemchana phongdokhrei ngasi Singjamai United Club Organization suko na sinduna pangthokhiba Clean Singjamai campaign gi saruk ama oina Singjamai na konba mafam singda koina chatkhiba rally da mahak na makha taraduna leikai asigi club singna lokhalakpa thorang kaya da saruk yaduna aikhoi gi wakhal da leiriba fata hauti langthokpagi chatnabi asi semdoklasi haiba awareness campaign asida tangai fadana saruk yabani haiki koye smart city adu line yam ngang su aikoi da leiriba system hadi amot palangthokpagi system aikoi gyan ta da maina leiriba adagi mosali mayam si motion dana ba koi public awareness masum piba hobagi hodokbuni mini Mahai masing tamba haibasi samudragi ipa kumbane tambagi loiba khamba leite ngasigi khunai asida lairik laishugi manga leitrabadi democracy chatpa leiba orabasu afaba kaidaunungda oiba ngamloi haina Health and Family Welfare Minister L Jantakumar na phongdokhrei wafamasi ngasi pisumthong bazar da leiba Yaifalup Community Hall da Khagemba Junior High School SMC amasung imung manungna chahi asigi State Teacher Awardee oirakhrabi Khagemba Junior High School gi Principal Waikhom Ritabai Chanubu okpagi thoramda phongdokhibani Minister Jantakumar na makha taraduna Oza Ritabai na fangliba achievement asi nauna horakliba Oza singnasu fangna bahona view haiki yan leitaba kangbusing na democracy chatpa taragadi it is the worst form of government sa government when say democracy se wan thoklen se haiba taragadi mi khudimba wakhan khan mangam batawa wakhan khalan na bugi damu ta kaman to like takpi batai ko adum like takpi na bugi damu kai changu we need teachers karawa jano university level college level higher secondary level high school level natagana class agi level junior school level ko oja changi
Thauram asiga mari lainana school asigi angang singda principal Rita Wai gi maikai school bag sing yanthoki nakalamarom state teacher awardee Rita Wai na hakibada mahak na ngasi fangliba achievement asi journal gi officer sing staff oza sing amadi imung manung gi mateng dagini tungda asa chauna leriba oza sing na class ama ani loduna lairik takpa khakta natana school singi maipuna ba thabak kaya tawbiduna achievement asi fangna ba hona view haiki Lamdam asigi lila drama amadi film sing asi pakhang leisabi nungsi nungon hi wari dagi khara thaidokuna miyamda wakhalau sing oigadaba amadi kunaida kanagadaba maungda Puthok haningi haina Deputy Chief Minister Y. Joy Kumar na phongdokre wafam asi ngasi lamboi khongnang khongda leiba Manipuri Jagoi Marup Jubilee Hall da Joint Organizing Committee of Iravat Month Celebration Committee Imphal na sinduna pangthokpa ahom shuba Cultural and Literature Day cum Award Presentation Ceremony of Hijam Iravat Award of Manipuri Theatre and Manipuri Dance and Music ki thoramda Chief Guest ki warol da phongdokhibani Joy Kumar na makha taraduna lamdam masida theater gi ihowasi hantarakpagum tawi masi fagat hanba tangai fade lamdam masigi theater literature sumang lila amadi film da critics singi thodang yamna chawi afafata amang atong neinaduna hena fagat hanba tangai fade haiki literature sumangai theater sumangai aduga even sumang lila sumangai masida ekoi achawa award pamle achawa award pasi kai mai kai highly good ma'am, she did properly criticized critically properly examined the machine, 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 relevant competition. Neither machine put neither public the tar, neither target, the side high interest, locally. At my no interest, automatically the side theatre, the side Sumanila, Shila said, she kind of Shiva or Makhatana Lamyanba Hijam Irabat ki matang da paladuna Deputy Chief Minister na ngasi ki mirol na Lamyanba Irabot puning singduna thabum amachup na palan tawriba sida maming tagi thoram pangthokpa khana nainaba aduga thabak oina di pangthoktaba sina mapung fare haina loba yadri Lamyanba sina lamdam asigi miyam amadi khunai gi damak tawramba thabak sing adubu munna khangbaga loinana kana ba wakhal loksing adu loksinduna thabak oina pangthokpa gi tangai fadaba lei haiki Akoina celebration toiba subnegi swaito mana kai toba mana to sisi hai bisi adu khatte koi khanda nei daga mission targeti aina khatta maduna aiba bioi jananeta irabu kuni kai ko putpada madu khatta ai mission di matik sati adwai to jege Jananeta Irawat Month Celebration Committee ki Chairman Dr. Morangthem Nara, Progressive Writers Association Manipur ki President L. Ramesh Chandra amasung Manipuri Jagoi Marup ki President N.G. Amumachasu Saruk Yakiba Thoramaduga Mari Lainana, Kumsi Chahigi Hijam Irawat Award of Manipuri Theatre Himana, Sagnarava Theatre Director Amadi, Padma Shri Awardee Warepanavada Aduga, Hizam Irawat Awardee of Manipuri Dance and Music na Sagnaraba Oza, Dangmai Abui Kabuida Kusinaki, Loinana, Kumdam Sai Haina Mingthonba Progressive Writers Association Manipurgi Bilingual International Journal Amadi Thekna Koina Cheliba Muki Maram Singh Haiba Sairing Lairik Anishu Fongki Sekmai AC ki Manung Chanalaiba Kangla Tombi Gram Panchayat Asigi Panchayat Secretary Mary Grace Lalawumpui Bu Karigumba Makha Tana Thau Puhange Haina Lengak na Honorabadi Highway Thingba Yauna Akanba Khongjan Kaya Changsilagani Wafam asi ngasidagi numit marini fawbagi manungda thabakta onthorakadabani haina Ward Member Rudra Prasad Olina Paumi Singda Phongdokrai Kangla Tombi Vijaynagar Community Hall da Maikai Adomgi Miyam na Saruk Yaduna Chathakiba Wakan Mifam da Saruk Yakiba Ward Member Rudra Prasad Olina Hairiba Miyoi asi Mathau Masak Khangdaba Amadi Prajagi Ihul Khangdaba Miyoi Amani Panbayai Mahak September gi tang marida Lengak na thokiba order gi matung ina Mahak Imphal East Khetrigao da transfer tauki Taubadabu tha adumaki tang taramapanda thokiba order gi matung ina nahongna na amuk transfer adu hanjilaki badagi praja singna ihowasi horakhibani hairi
हिरम असिगी मतंगदा रूरल डेवलपमेंट एंड पंचायती राज पोरोंपाट की डायरेक्टर दा सेप्टेंबर की तांग 13 मियोय असि हाना कंगला तोंबीदा थाबीरक्तनबा हाइना वाकचेरोसु खंगनखिबा लेख्रबनी नाकल अमरोमदा वाकन मिफम अदुदा सरुक याखिबा कंगला तोंबी एसी की प्रधान मीना बिसाना पंचायत सेक्रेटरी मेरी ग्रेस ललावुमपुई हाइरिबा मियोय असि ऑफिस चांग नाइना लाक्तबना मरम ओइरगा प्रजा सिंगना तंगाई फदना चंगदबा याद्रबा बर्थ सर्टिफिकेट डेथ सर्टिफिकेट न चिंगबा अमता मतम चाना लौथोकपा ngamdana लेरी सर्टिफिकेट अमा लौथोकनबा होनबदा था अहुम हेना चंगहले ngasi transfer tauthok toksin ngasi gi che naba leirakpana ngasi ga tharaga tha ama henjalakle mathau tawdana leirakli ba haiba wafam kaya phongdokhi paugi malthan atin babre ama lozari Maitai Singi Puwariga Sagon Aduna Laklaba Mafam Ama Oiriba Sagolban Thangapat Lairiba The Thangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manung da Yaujariba Inbuilt Departmental Store da Adomgi Household Items Sing Su Phangbiragani Veg amadi non-veg ki menu items sing na Adomgi taste bud to satisfy oihaliba menu items sing enjoy to view Amadi Thangapat ki view enjoy to view. Langston Biraksi, the Thangapat Restaurant and Departmental Store. Break imatung da taram nokchari. Lamda masida thokliba drug ki problem asi aruba tangkak ama yore. Drug ki problem asi laksinaba honabada leikai da leiriba club singi thongdang yamna chawi haina wangkhem kendra gi MLA Kaisam Megachandrana ngasi Fountain Community Hall da pangthopa nomugiba drug ki matangda miyam puna wakal taminaba amadi layekpagi athoya hin taraba singda mana mathum yenthokpagi thoramda chief guest oina saruk yaraduna fogdokhrei Faudel Youth Club na silaga pangthopa thauramada MLA Megachandra na makhata na hai laikai da leriba club singna laikai aduda drug yauna makhal amatagi mayai kaba chinjak yonba thingbagi firep lawsi Local club singna law enforcement agency singi matenga loinana hairiba thaba asi paikhatpa darkar yamna oire lamdam asi Myanmar ga thangnana international border da leirubana drug ki problem asi ka hena mayok naribani Senjau paiba drug lot singi khobang nungda aikhoi gi senthok leizadaba mioi kaya victim oikhibane masi aikhoi checksin batai aikhoi gi khunai asi masing yamjadaba furup oibana asigumba furup mutkhiba yaba drug ki problem asi aikhoi punna kusam naraga thingna ba hona minasi haiki amaromda ngasi gi thoram adugi saruk ama oina hokhiba September 15 da club asina silaga pangthokiba ahanba district level and yaripok Circle Painting Competition lising ani tara mapan gi makok mathang takraba mahiroi singda mana mathum sing piduna pukning thawatke Thoram aduda kuntaruk shuba AR Yaripok ki Major Oinam Surasna President Loinana Yaripok PS ki OC MD Riyajuddin Sa United College Chandel gi Associate Professor MD Sher Khan Amadi Social Activist MD Sirajuddin Elias Khambana Guest of Honor sing oina saruk yakhi IGAR South ki liching makhada 9 sector AR gi tara manga shuba Assam Rifles na lokalakpa civic action project ki saruk ama oina Imphal dagi Agra gi Sonipat fawba chatkadaba National Interactive Tour NIT ngasi Youth Affairs and Sports Minister Letpau Hawkip na lamthakhrei ngasi Mantri Pukrida leiba tara manga shuba Assam Rifles Battalion dagi lamthakiba tour aduda Maricom Regional Boxing Foundation Imphal gi sanaroi kun trainer ahum amadi tara manga shuba Assam Rifles ki official marina saruk Yari Numitara Humdoi Nichum na Chathagadariba tour asida Sonipat Laiba Sports Institute Cultural Amadi Historical Oiba Mafam Sanaroi Singda Yenghanbaga Loinana Saknareba Mioi Kayadasu Unahangadari National Interactive Tour adu lamtharaduna Minister Letpau Hawkip na hai sanaroi ama oina punsida mai pakpa ama oige hairabadi honaba amadi khangba kanba mathau tai ngasi Assam Rifles na mapung oiba thodang lauduna sanaroi singi damakta National Interactive Tour ama sinbasi yamna faba khongthang amani masida sanaroi singnasu imalaiba ki damak karigumba mingchet ama thamlamge haiba wakhalon galoinana manglomda khong thangminasi haiki
Hauzik paliba lenga asina taha saba loidana sangakhiba dolai thabi dam ngasidi kang khathang amagum leire haina khundrakpam kendragi MLA TH Lokesor na phongdokhrei ngasi Kanglei Environment and Livelihood Foundation sinduna Khewada World Bamboo Day Observation Week kamari leinana pangthokhiba thoramda saruk yakhiba MLA na makha taraduna saba loire haiduna sangakhiba dolai thabi ngasi kang khathang amagum leiriba si lengak na mityeng changbiyu Amarom da pangthok liba bamboo week kamari leinana wa pambi kaya thariba si aikhoina hinghanaba honaba mathau tai kumgi nong matam chana chudabadagi thorak liba thokhaningda thodok kaya hantahanba haibasi aikhoi khudimaki tanga fadraba thodang amani haiki 우 시험도 연탔다면 거의 낭나래 칭야라고 연나래 아도 한dak 사이 때는 반 타갈라가 사이자가시다 농 따이따이도 프로젝트기 다갈래바 우 연뱅 못다 마두 장가다 expenditure 아이시 angama 땡 빵 하네버디기 수많은 우시 역ขุꯠ 바우래 혹시 와 마루시 얌 땅나 펑이 아두이수 마탁다 아코이나 마스 스캔 플란테이션 tawge 할 따라버디 바이오테크놀로지켄 디바이스 상이 아카이버디 바이오테크놀로지켄 strategy mayam ama siznaraga yamna short period ta akoina watching asi chara marang kaina puthok pangami ado hairiba sing asi yamna chawba sengi mathok tai District Mental Health Program Imphal West ki mityeng makhada asa workers and midday meal workers na sinduna ngasi mental health haiba hiramda nomagi oiba awareness program ama pangthokrei Irabad Baban da pangthokhiba thoram adu da saruk yakhiba Manipur Health Services ki psychiatric social worker Tayengjam Suras Kumar na Malem Sinba thungna September 10 bo World Suicide Day haina pangthokpagom handak chahi ki oinasu working together to prevent suicide haiba hiramda pangthokhi Pangthokhiba duga mari leinana ngasigi thoramasi pangthokpani thoramasi da saruk yariba kayada mathau karamna society gi lapthokadage amadi miyoiba khunaida suicide na piriba chaithengi matangda khana nainagani haiki inkhalakliba naharol singsida sahi 15 dagina sahi 12 phawba singisina suicide tobgi chang ase hengalakli road accident dagi haibadi lambi da accident togduna sibadagi sibana ahanba oiraga suicide tobana masa matomda suicide tobasina ani subo oirakli aduna aikhoigi Manipur dasu asigumba masa matomda sijabigi chang asi hengalakpadunga tawri aikhoi Manipur dasu asigumba Manipur sarkar na amadi aikhoigi district mental health program na su sinjaduna jaga khudingmakta ngasigi September tha asi one day mental health care siga iroina na world suicide prevention day ase pangthok chabani thank you Bisnupur Municipal Council ki area da micron yankhai ki makhada leiba plastic amadi single use plastic sing ban tawre haina swachhata hi seva kamari leinana ngarang council asina sinduna pangthokiba lamtu sengba amadi plastic polam sing khongat pagi thoramda council ki chairperson L Maniyai mana lauthokhrei Magna makha taraduna plastic na cancer amadi atai tamthiba laina kaya nahanbada natana akoibagi khalda yamna mangningai oirakpana posak asi ban tawbagi khongjang sangsilakpani Thoramduda Tidim Lambi ki nakal amadi Bisnupur Kaithel ki akoibada taba plastic ki polam singsu khungat laga council ki dumping site ta hundokhi Excise station Thobal amasung Khongjomna leptana chatharakpa drive ta fagalakpa masing yamlaba using ngasi Thobal excise station amasung Khongjom police station mamangda maithaduna manghankrei hiramasi kamari leinana Thobal district excise inspector L Dino Nahai ngasi Thobal excise office mamangda maithaduna manghaliba using ngasi local market ta chaurakna lupa lakani lising nifu taruk ka chatruk ki mamal oigani hairaduna mayai kaba nisa fagat pagi thaba asi Makata na chathakigani masida miyam nasu mateng pangbiyu haiki atopa pau amadana Khongjom excise nasu tongan ba mafam singdagi fagalakpa Distil Indigenous Country DIC Liquors Local Market lupa lising marifu tara homdoiga chahum rom ki mamal oigadaba DIC liter chamapan ga kuntra homdoi rom Khongjom police station mamangda mai thaduna manghanki panba yawadi ngasi yu mai thabadu da Thobal district police ki personnel sing Khongjom police ki OC Dilip Khongjom Palel excise ki OC KH yai masu saruk yakhi
Nakalamaromda Nambol Apunba Mayapaibi Loop Amadi Development and Protection United Voluntary Organization na puna kusam naduna Nambol area dagi fagalakpa U liter lising amaga chahum rom Nambol Kaitel da ngarang miyam mangda mai thaduna manghan khrei mai thaduna manghaliba U sing adu Nambol area dagi loop ani sigi volunteer sing na chathakiba tongan ba drive sing da fagalakhibani U mai thaba adu da saruk yakiba Mayapaibi Loop ki secretary L Premila Laimana Lambol area da lamdam sigi tungi yumbi kadoriba haugalakliba naha singna mayai ka bachinjakta laichurakpa makhogi tungi manglan leiraktaba kaya sidagi section ba oina mayai ka bachinjak sing thingna ba changsilakpa khongjang gi saruk ama oina chathagiba drive ta using asi fagalakhibani mayai ka bachinjak sing thingbagi khongjang asida miyamna sumateng pangbiu haiki koigi namboli akoi bada laiba club amadi organization aduga loina maira paibi singna akoina lakpa matamda amadi akoina yu phaba lakpibada mai miyamgi mateng pangbina ba haiduna haijari aduga loi akoi manipur iramda mase naha singi oiba miron singa se laitragadi ngasi akoi iramda manipur ase hingubagi artha thokte maram aduna yarbe makai nisa thingliba amadi akoina sangselliba khongjang asida miyamna mateng pangbiyo haiduna haijari Kakching Police Station ki manung chana leiba Kakching Khunyai Leikai Hainobom Pareng Mamangda leiba dukan ama ngasi ayuk pung anirom tarakpada khanghauda na horakpa maina tumna chakrei lupa lak nipan rom ki lanthum amang ata thokrai maina tumna chakraba dukan ado kaisam yaima chahi humfu manga apokpa lekhidraba kaisam pakagi asan ba dukani Dukan ado Kakching Khunyai Leikai Hainobom Parengda leiba Naurem Chidinandana Phambani ngasi ayo angan ba pung anirom tarakpada leikai thangnana leiba miyoi singna mai chaklamba adu thengnarakhibani mai chakpa adu leikai miyamna kanna ba honakhi adum oinamang ayamba saruk maina chakhiramba amadi gas cylinder pokharakpana miyam changsinba kinakhi Kakching Fire Service na laktuna mai adu kanna ba honakhi adubu dukan adugi manungda thamba freezer ani gas cylinder ani generator ama imungi kolik yauna dukan adugi polam sing amata lawba yadana tumna chakhi mai chakpa aduda dukan adugi oina lupa lakh taret henbagi malchang tumna chakhi mai chakpa aduna dukan aduga hek thangnana leiriba Naurem Hemantagi gari garage ki saruk khara chakpa yaukhi amadi garage aduda thamba dio scooter ama washing machine ama amadi atai polam sing yauna lupa lising marifu henbagi malchang amang ata thoki mai adu karidagi haurakhiwano haiba haujik fawagi oinadi khangba ngamdri Ngasi nungthil pung anirom taba matamda Bisnupur district manung chanba leimatak turenda takhiba miyoi ama laikanaba ngamdana leikhidraba miyoi adu Churachandpur district manung chanba M Songel village dagi lamgongmang haukip apopa donsat haukip kawi hairi paugi marakta naten mabre ama mulozari Coil Green, India's #1 genset brand by Kirloskar Efficiency Integrated is now in Imphal. Generator range 2.4 kVA to 1010 kVS DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 56601 or 0385245211. Authorized dealer, Kirloskar Gensets. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at ₹10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402 991 938. Break matong da taram nong cheri makha taba pawda Makhan khunja singna thengkhang kayada hana mau khunja singbu ot panaiba amadi lamka hena khopchilakpana mau khunja singna saunabani haina Northern Maram People's Organization ki President Talu Dominic na phongdorakli tha sigi tara tareta Sanapati District ki Makhan amadi Maram Khulen ani ki marakta thokiba thaudo aduga mari leinana Maram Khulen guest house sa pangthokpa paumi singa unaba amada Talu Dominic na makha taraduna
ꯀꯨꯝꯖꯥ 1958 maram khunna lengakta taknabadagi khulasigi saruk kharada maram horticulture farm semgatnaba ayaba pikhraba matung horticulture farm oina leiriba mafamda makhan khungi khunja singna fencing na chingba loina lokthokuna public playground community hall na chingba sajinbagi thabak chatharakpada natana maram khungi lam mayon fauba makhan khunna makhoigi lamni haina lam lokshinaba thorang chatharakli Thawong adu tawdanaba maram khungi khunja singna kayarak hanna makhangi khunja singda khanghan khrabasu leptana lam lokshinaba honarakpadagi pamdaba thawdo adu thokhibani haki prohibitory order chingna laina adu makhoisi akhogi lam khangna makhoisi makhangi misingsina with JCB 67 number sipuraga lepaksi makhoi pangtim temba plot chi tem pangtim temba horeba plot tarara kun adum tawa hore aduga lambi su makhoi tem thoki akhui lam su soklei and then the government property su sokpi adu gidu 1977 adu matam di government bu pi thokraba lamni and then it is named as maram horticulture farm maram ni adu the enclosed tawsilaga loin tawsilaga makhoina yum sakat pagga land development duga IVR or road to fill lambi so dum diktaur loin na makhoisi dum taw thokre maram gi mi sawri akhui gi lamda akhui doni tawba makhoina develop taw leba government to min leba asi sidi akhui yaning de Talu Domidikna Makha Taraduna, Maram Amadi, Makhan Kungi Kunja Singh Kulona Duna Leraki, Adum Oinamak Makhan Kungi Kunja Kara, Maram Kunda Chahigi Oina, Lamgi Text here Lagat Lehlaki, Kumja Lising Amaga Chamapanga, Marifunipan Fauba, Yanaki Bawafam Adu, Ngak Nachat Navagaloina, Tifam Tokpa, Text Tirami, Madugi Tungda, Assam Rifles ki Posama, Maram Kunda, Hang Krabatungda, Lamgi Text Tiduna Lerakiba, Makhan Kungi Kunja Singna, Maram Kungi Kunja Singbu, Lal Hobaga Samnai Haina, Lana Pau Pisinduna, Ot Naibaki Tabak Toina Chatarak Pagaloina, Lamgi Text Tiba Lepki, Maduta Natana Kumjali Singani Tara Marida, Maugi Kun Ama, Makhan Kungi Kulai Matik Jana Paiba, Mui Jamarom Lakuna, Tumna Manghan Kibagaloina, Palmdava Tawong Kaya Chataduna Laki Haiti. 88 sida annual tax stop taw kibini kari girarga sida army khoi kem lakpa oinam incident matam duda 1987 dida thokibini mokhui blue operation blue thunder operation haina taw matam sida asipho effect taw rakni adudegina asida tax piriba khun thangnariba khoi hujik makhan khoi sina mokhoina khra allegation pirga CEO khoi CEO adu matam da situation ju tense webne alawat haina colonel amalerami adu matam duda asi maram gi missing sina akhoi gi taxi lauraga mokhoisi nation khoi gi sympathizer ne haina allegation piraga akhoi si taxi mokhoisna pibana tadna hojikti army khoisna akhoi si pharga especially all the village authorities loina pharga jail da happa torture tauba and then kamuk degree kamuk wangna dum mokhoi si electric shock kai kai si tawra torture tawra mokhoi si taxi adum tapna khamdo khibne Mau Infal Market Coordination Committee Kangleipak Kil Akom Lob Kangleipak CLK Pandam Ipak Amadi KSN Sinduna Manipuri Tongan ba mafam singda Chayol Amada Anirak Mau Market Hangbagi Makha Chatharakpa Oina Thasigi Tang Kunmarida Kakching Supermarket ta Nau Nasaba Outsider Market Set Sangabaga Mari Lainana Mau Market Hangzagani Masida Kakching Amadi Kakchinga Khulonana Leiriba Miyamna Saruk Yabiyu Haina Mau Infal Market Coordination Committee Amadi Kakching Municipal Council ki Maikai Digi Paumi Singda Fongdorakli Kakching Supermarket ta Nauna Sangaga Doriba Outsider Market Seta Mau Infal Market Coordination Committee Mau Yinan Infal Kakching Municipal Council Joint Non-Government Voluntary Organization Amadi All Kakching Students Union gi Mihut Singh Yauna Pangthokiba Paumi Singha Unabaduda Kakching Municipal Council gi EE Naurem Ramchandrana Fongdorakpada Kakching Municipal Council na 14 Finance Commission Award Lising ni Tara Nipan gi Senthang Makha da Kakching ga Khulonabada Leiriba Ima Evil Singidamak Saba Market Set asi Sangabaga Mari Lainana Numit Asimaktada Market Set asida Mau Market Hangzagani Masida Lamda Masiki Miyamna Saruk Yabiduna Pot Leibi Ranaba Appeal Tawrakli
Kachin Koya ki mission Nagaland state degi akhoi ki lamni Manipur ki lamni na ngak padegi makoishna Nagaland da Kohima da akhoi ki insan pothok si pu haloi do nakhoi bo sida laga jong haloi ba ama thora padegi akhoi na sida insan rion ba taw ba she akhoi tampa ki ichin nau sinna nungsiduna o mina adugumba toradi akhoi na ichin inau ni state amada laimina bani laga akhoi himina she laimina she taw jomina she hena taw biram ba she yamna thagan ningai ni Mau Union Imphal gi President Puni Losina Fongdorakpada Kakching Municipal Council na Mau Market Hangbinaba Haibirakpa si yamna laibak fawani Mau Market asina chingmi tami anigi hena nungsinaba khudam amani maramdi Southern Angami Singna Kozari amadi Jukobo makhoigi lamni haibada Manipurgi ngamkhai ngakchariba Maugi miyamga Muknarakpadaki Southern Angami Singna Maugi miyambu lalon itik tawbada athingba pibirakpadagi Mau miyamna awaba kaya mayoknaduna laikhiba adubu tampaki ichil inaw singna ubiduna aikhoigi lamdamgi pothok aikhoigi iramdamda yongadabani haiduna mateng tawbiduna ngasi mateng pangbibasi yamna thagat ingaini haiki Miyamgi lalon itik tawbada selgi awaba leitanaba mateng pangbiriba financial institute asibu awaba tahanbiganu haina Moirang Kendragi Assembly Constituency gi mirep oiramba social worker T.A. Santina ngasi Moirang Kongjengbamda pangthokiba Samadon Thrift and Credit Cooperative Society gi branch sama hangdokpugi thoramda athoiba mithunglen gi oiba warol piraduna haikrei mahakna makha taraduna loan lobagi hainabi leibagumna singdokpagi hainabisu leibiyo masina bengsu miyamsu punna chawkhat minagadabani imungi semit loan fattabana haugalakliba angang sing ningbakaiba lambi lana chatkiba drug chabana chingba kaya oirakpa yai nomagi suraga sel tanduna imungi semit loan fagatnaba honabada lalon itik tawbada Samadon Thrift and Credit Cooperative Society Moirangda hangliba branch asina achoba mateng ama oiragani Asigumba financial institute asina awaba taraba imung singda loan pibiraga afaba imung oirakpa yai haki Class 8 9 da tabli na pi masa hoda buli sa ho bo ni re ko koi dum dai re sigi ste se ora ama tamna ai ngasi akhoi ge Samudo chip and credit cooperative society se da moirang da ai ma ke nis da bra sama hangbi laga karam ma khan ge adu mo kar ma khan lai le su tambara ma ya awat pa le ba family no maintain to da wa ba adi any my imung manung maintain to the water ba du no miyoi sinda achu ba ba ke ang ka pi daga ma khoi ba sama asida he na saw thoda no ba hon ga ni ba wa kan don sida mo ya no plan sa ga hang bi no na to ise masi atu ti ba ti ai mo ran ke na gi na aba de koi pu na isi da achu thoda no ni na Regional Resources and Training Center Imphal amadi Rural Service Agency na sinduna police personnel yauna ain ngagliba miyoi sing khaktagi nomagi oiba sensitization program ama ngasi Imphal West SP gi recreation hall da pangthokrai thauramadu da saruk yakiba Imphal West ki SP ke Mega Chandra na hai Thaudok ama thokpada civil witness haibasi yamna maru oi police personnel singnasu case ama study tawbada tangai fadana changdraba yadraba machak mathum kaya participants singda khanganki Nakalamaromda Regional Resources and Training Center Imphal gi Director Dr. L. Jantakumarna yu yonbagi thakpa masing hengalakpanara natraga thakpa masing hengalakpadagi yu yonbagi masing hengalakli-bra haiba si kupna thidokpa mathau tai tha amada NGO sing khakta natana police personnel singnasu drug abuse kaya ama fadaba nate lamdam asida drug chaba miyoi singbu chadana ba honaminabda police personnel singna NGO chalairiba singa khusamnaduna chatminabagi yamna tangai fadaba haiba wafam kaya phongdokhi Magistrate ama yawan bagi se koi procedural se yam sangi matam tu da gari se na thok be na thok to be ta koi trail to be gari se koi detail to ko no se sing nei koi magistrate requisition to ri civil witness yauri nga khama ga thammo hai ba adu you have order right no adu hai adana sigi loi tribal da gari se phaba yate yum se court to be yate hai kesu leite की रोल in drug abuse prevention में मोई रोल काम नहीं है अकोई drug center आयाम बसे पुलिस ना थाम दमी मरी पुबी है मामा मापा कंदे थारक पनी कंदे फोन तो बनी कंदे अदुना अकोई drug center कुन्नू लगी सिगा local की पुलिस स्टेशन जिंगे सिर्फ
मोदी याम क्लोज रेटिंग है ड्रग फाद द नतना ट्रीटमेंट सु मणिपुरदी याम यावे पुलिस मैं याम जो इन मा पा चादर चारे ना को बड़ी कौलुने अरे द फाबदी मरी लेगदी दुगी चादर चारे तो मारे पुलिस दाना को लाई ने and पुलिस की रोल is only supply reduction नतना demand reduction जो मागी रोल से अदुम लाए मणिपुरदी All India Youth Federation Manipur State Council asinduna ngasi Jawaharlal Nehru Manipur Dance Academy da kunmari rakshuba jananeta Hizam Irawat Saitha isai changdamnaba pangthokrai thorom asiga mari lainana program convener oiriba K Victor Nahai kathokpana masaruk oikiba jananeta Hizam Irawat luchingba ama oiba khaktana tana artist ama oiduna isai maye kaya ibirami ma ki philosophy asibu singthanaba amadi khana naina minasi haibagi wakhalonda pangthokpani haiki वहांना आर्टिस्ट लीडर आर्टिस्ट इसई मयेक इरग मयेक लाना फोंदोकपिरमी हाइरिबि इसई मयेक असिदा जननेता की अदुमलब फिलोसफी अदो मयाम पुनः खंगमिनबा नैनमिनबा की तंजादु लौजदना अखोय ngasi के सुमलबा इराबोत सैथा इसई सांगदमनबा सिसिनजबनी हाइरिबा इसई सि कुनमिररिक सुबनी अखोयना 1994 दगी हानबोइना हौदोकसकिबा इसईनी मसुंग लेबाक मियामदा जननेताबु सैथासी जननेता इराबोतबु सिंथामिनसी पुनः खंगमिनसी नैनमिनसी हाइबगी वकलोंग लोइनना सुगुमलबा ngasi के सुंगलबा सैथा इसई सांगदमनबा पांगथोकसबनी SP Thawal gi meeting makhada Thawal District BDF Welfare Association asinduna numit mangani chupna chathagadaba mega tree plantation program ngasidagi SP Thawal Dr. S Ibomchan howdokrai a tree for the future respect the tree and save its future highway hiramda khangabok ta leiba SP Thawal gi office howdokiba uchara thabagi thoram aduga mari leinana SP Dr. S Ibomchan hai Thawal District ta leiba police station sing amadi outpost singi akoibada district asigi BDF singna achoba thodang loduna Uchara Singh Thajinbagi Thorang Asi Ngasidagi Hogdokpani Masi Maru Oina Mioiba Kunaina Uwa Yanthatpadagi Malem Masida Leriba Jiba Panba Singna Hingbada Awaba Kaya Mayok Nariba Si Tengnanabagi Pandamda Paikhatpani Masi Chahi Khudingi Leptana Pangthoknaba Honagani Amadi Thakiba Uchara Singh Hinghanaba BDF Personal Singna Achoba Thongdang Lobiu Haina Appeal Toki Nakalamoromda Thawal District BDF Welfare Association ki President MD Idris Sana Uwa Singna Aikogi Thawaini Uwa Leitrabadi Mioiba Khaktana Tana Thawai Panba Jiva Singh Amata Hingba Ngamloi Maram Asina Uchara Thajinbagi Thoram Asi Chahi Khudingi Pangthoknaba Honagani haiki Arning asrigi mangani chahi khagani mathang chahi da kya hingan bangam bagi haibado adu dani target thongdabane na ina hara kanda koi yam section na koi musing asi senagani koi musing asi bu koi ngak senduna asi koi green ma posda koi pulang thongdang minor chai haibse ai All Manipur Handloom Export Development Entrepreneurs Consortium Nasinduna Basikong Primary Health Center da Hidak Sembada Kanaba Uchara Yangkhairom Thakrai Thoramadu da Saru Yakiba All Manipur Handloom Export Development Entrepreneurs ki President Ngairangbam Bimolata na Fongdorakpada ngasi male masida aing asagi khal kaitharakliba nongju nungsa matam kairakpana Jingba Singh Asi Uwa Yanthatpadagini All Manipur Handloom Export Development Entrepreneurs ki Maikai dagi Khajiktang Orabasu Mateng Oinaba Health Center Asigi Dr. Singh Dasu Kanaba Pigadaba Hidak Sembada Kanaba Uchara Asi Oina Mafam Masida Thabani Haiki Doctor ki kanu khana asiga khoi ki chana ba maramda khoi ki medicine plan asi thajabani tawgada ba khoi mafam khoi na yamna khanjaraga leijare khoi na mafam hoji hoji se sin aho boina oijaraga makha tarak pada khoi na health center mafam ayamba da khoi thajage na khoi na chalaga thage haibege khoi wakan khanjari leijari Jaidus Vexicare ki Santang Makhada Lions Club of Thawal Amadi Leo Club of Thawal na Kusamnaduna free typhoid vaccination camp ama pangthokrai ngasi Thawal Khetri Sanglenda leiba Supriya Diagnostic Center da pangthokiba lem na vaccine yenthokpaki thoram aduga mari leinana Lions Club of Thawal gi senior member Dr.
Khetrimayum Manglem Nahai, Hauziki Matamda, Lamda Masida Yam Natoina Nagan Balaina Ama Oriba, Typhoid Asidagi, Naktok Nabaki Pandamda, Nasi Sigumba, vaccine Kaptopagi Kongtangasi, Pakatpani, Laina Changdanaba, Mama Mapa, Oiba Sina. Chak thongba matamda luna nana thongba charamdaida khut sa sengna hamdokpaga loinana makhum hangdoklaga yonba posing sabiganu haina appeal tokhi ngasigi kem aduda punna angang humfuda lemna vaccine kapthokhi Masida baidagi hena na nariba na ba makal typhoid mayamna typhoid kaina khamnariba laina sidagi nakthokpada yamna mateng oigani aina haijaning badi masida loinana thakwa sabada yamna lu nanba mahik yawan na ba honaba kutsa kujin tenba nanba darkar boy aduga mama mapa oibasingasu masa singa hairiba paktang singasi bibiba Chahi Kudingi All Jiribam United Club Association Ajuka Jiribamna Lamyanba Hijam Irabot Ningsing Thauram Numit Mari Lainana Jiribam District Asida Leriba Club Singbo Urban Amadi Rural Haina Category Ani Thokna Khaidoktuna Pangtok Liba Numit Nini ki Social Service Competition gi ngasi aroiba numita Ajuka ki Thomi Amadi Judges Singna Laikai gi Club Khudingda Chatuna Yengsenkhrai Numit nini chumna pangthorak liba urban amadi rural gi social service competition asigi mathangda Ajuka gi president M Maipak Sana na haikibada Ajuka na sinduna irawa thauramga mari leinana pangthokliba changdamnaba asida aikhoina chatuna yengsinduna urban amadi rural area gi makok mathang tagadoriba club sing aduda mana mathum pigadoribani masina jiribambu lunanbada khajiktang mateng oigani khali Masida Jiribamda Leriba Club Singna Thawa Yauna Saruk Yariba Sigi Damaktasu Ajuka gi Maikaidigi Thagat Pafongdoke Social Service ke Maduga Mari Lainana Vice Chairman Manipur Food Industries Corporation Limited ki Vice Chairman K Sarat Kumarna Tongan Ba Club Singna Social Service Chathariba Mafam Singda Chatuna Yengsin Bada Natana Angamba Mateng Su Pangduna Pukning Thogatke Mahaka Unabaduda Sarat Kumarna Hai Ajuka na Sinduna Jiribamgi Club Singna Jananeta Irabot Mapok Kumon Thoramgi Mangoinana Lu Nanbagi Thoram Pangthokliba Sida Luchingba Sina Pamjaramba Lamdam Masibu Lu Hena Leiba Kunai Ama Oinabagi Wakhalon ki Makhada Aikhoina Kharada Orabasu Chatlabra Khali Haiki All Jiribam United Club na Sindana Janeta Hijam Mirabot ki birthday celebration ki Mangoinana Pangthoiba Social Service Kemta Jiribam na Leiba Club Puna Magna Tokpirega Singba Singba Sina Pamjaramba Lubananba to Samadu Tanantana Tunabagi Pandamda Hana Honjaramba to gi Pongul Livoina, Sapoina, Pungum Sapoina, as the Pandam Service came Sina, the Samada Sida, Manipuda, Lucing Baduna, Renata Jim Mirabona Pamjaramba, Maki, Nilamada, Karamakati, Kuchapa, Hori, Hadana, Yaki Magadi, Kundaning. United Kuki Liberation Front UKLF Government of Khulmigam gi Kunshuba Reformation Day gi thoram ngasi Chandel District ki Khangbarolda leiba front asigi Nazareth Camp Muvanfoi Designated Camp amasung Technopol District ki Molnoi area da leiba Khulmi Family Quarter da pangthoknakhrei Reformation Day Thoramgi Matangda Front ki Secretary in Charge Colonel Joshua Thadona Miyam da Warol Piraduna Hai UKLF na Kuki Miyam gi damak Yaifanabagi damak Thawaram Kaya Paikatuna Lakli Miyam Amasung Organization ani ki marakta afaba mari thamnaduna chawkhatpa nungsi chanaba puraknaba hona minarasi haina phongdokhi ngasigi thoram siga mari lainana UKLF ki cadre sing gi imung manung amadi miyamga harau nungaiba amadi nungsinabaki Jacqueline Singh Su Chamina Kiba Thoramgi Matangda UKLF ki Joint Monitoring Group ki Chairman TL Jacob Hawkip Nahai UKLF ki Kunshuba Reformation Day gi Thoramasina UKLF ki Cabinet Singh Kedar Singh Amadi Kuki Miyam ki Marakta Nungsi Chanaba ama Purakpa Oresano Manipurda Khundariba Kanglup Khudimag Amaga Nungsinaba Purakpa Oresano Matung Tarakpadasu UKLF na Reformation Day gi Thoram Singh Pangthoktuna Hena Nungsi Chanaba Lamdam ama Purakpa Oi Minarasi Phongdokhi Manipur Praja Manungda Reform Tore Harga Nungsi Chanana Leminaba Aduga Praja Masung Organization ki Karakta Lana Kaimta Khananda Vida Tungdasu Manipur Praja Mayamga Pulapna Hingminare Harga
lamdam se khoi peace shanti tranquility development du lehen se haina aina phongdok chabani Paugi marakthana aten ba break amatang lawjari nupi ekhoi khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi ekhoi chingna ningai oidre ekhoi gi damak Bright Enterprises ki ningol khudo. What's up, rock and rollers? Girish here from Girish and the Chronicles. Hi guys, we are postponed. Hi everyone, we are Soleh sir. Hi, we are Innocent Eyes. Hi guys, we're Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Break imatong da taramnong chari makhatawa pauda Lions Club of Thawal na hokiba chahi lising ani manga dagi hauna haikak popi da leiriba haikak popi blind school da permanent project ama oina school asigi angang singi awat apa yengsinba mid uba yaba angang sing khangdokpa amadi ana layeng kaya da mateng pangduna lakpagum chahi asigi oina ngasisu relieving hunger haiba pandamda Chana thaknaba potlam kaya tengbang bagi thoram aduda Lions Club International District 32 DG District Governor MJF Lion Pravi Agarwal Lions Club of Thawal gi President L Marjit Kumar amade Journal President kaya saruk yaduna haikak popi blind school gi authority da chengbek mari Hawaii kg kuntra manga moro kg ama ngari packet tara Tilong maru kg tara chol packet tara alu bag ani achathau liter tara amadi mangal kg manga tengbangki blind school haikak popi gi hindi gi oza darsimna Lions Club of Thawal na matam pumbada sotharaba school asibu nungsibiba amadi mateng pangbiduna lakpabu apenba fongdok laduna matungda su tengbang biu haina fongdorakhi Sumaina matam puding makta sahi puding makta sumaina ko yeng sili ko blind ang sing sibu mitsu ko na yeng biraga sipaw ko busu yawre aduga ko mapang salaga tabak ko na tabusu leire ko sumaina ko pangsan puding maksu ko ang sing sibu ka awalete ko na sumaina matam puding makta nung sib na ko bu sa thok sa sin taw busu ko na du mateng pangbi aduga ko gi awat apa mayam sa mo ko na yang bi acha thak aduga ko gi medicine mo sa mo ko na wa na TOMTV ra Rotary Club of Imphal RI District lising ahum gachani ga nifuna sinduna ngasi Mantri Pukri da laiba Rotary Multi Service Center da sport painting competition pangthok rehaina Rotary Club ki secretary na thadorak pacherol aman hairakli class 3 dagi 5 fawbana group A aduga class 6 dagi 10 fawbana group B haina category ani khaidoktuna pangthokiba competition aduda tongan ba school sing dagi lakpa mahiroi chahum na saruk yakhi Pangthokiba competition adugi group A category da RK Sanatombi Devi Vidyalaya da class 4 tamlibi Thiam Jesina na ahanba Kendriya Vidyalaya number 1 gi class 4 tamlibi Sunena Saikhomna anishuba duga school asimakta da class 3 da tamlibi KH Saurembana ahum shubataki group B category dana Don Bosco Higher Secondary School da class 10 tamliba L Rohitna ahanba Pitambara English School da class 10 tamlibi Venice Kaishamna anishuba aduga Wangkai High School da class 8 tamliba Revert Sarna ahum shubataki Iso Gram Panchayat District Swachh Bharat Mission G Bisnupur na sinduna plastic season aba toktuna asang aman Thanaba lamdam ama ohinbagi wakhalonda solid waste management plan amadi single use plastic free village ki thauram ngasi chingfu ningthau sembi leima laibungda hongdokrai thauram adu da saru yakiba PHED Bisnupur gi EEL Gokul Chandrana solid waste management plan horiba
Isoki imung singdagi tholakpa solid waste sing asi matam kharagi oina GP gi pradhan amadi khunja singna thagi apikpa senfam khara piraga gari ama service tawhanduna Nambol Municipal Council gi dumping site ta paisilagani Lu nanba lamdam ama oibadasu miyamna mateng pangani haina saru yarakpagi damakta su thagatpa fongdorakli Plastic polam sizinaba toglasi plastic free oiba lamdam ohelasi lambida gari chatpa singna plastic polam sing hekta langthokpa tobiganu haiki sizinadaba sisingsi yumda magi laibiriba miyamna single use plastic asi collection tawraga thambiro aduga pollution control board ka tanar kanda AGM lupa tara mari dena tara manga bokda leirage haibasu miyamga yanare aduna athuba matamda ikoi hariba single use plastic asi su payment khara pira kanda lauba haujara Tungi Haugalakliba Mirol Gi Damak Haiba Wakalonda Visnupur District Manung Chanalaiba Kwakta Ward number 7 Kwakta Makha Laikai Intervillage Road Mapanda Young Kwakta Organization Asinduna Ngasi Ucharakya Thakre Thorom Aduga Mari Lainana Young Kwakta Organization Gi President Anis Ahmad na Lamda Masida Leriba Miyamna Naha Ahal Khaktana Uchara Singh Thabagi Hainabi Thamsi Manipur si Chada Marifutara di Chingilam Oibana Chingda Umang Kokthokpa si Thingduna Chingilamda Uchara Thaduna Umang Yokhatnaba Lengak na Thorang Ama Thubada Sembiyu Tamda Miyoi Khara Khakna U Tharaga Chingda Yanthatpa Leptrabadi Global Warming ki Chaitheng Helakani Haiki Lam 90% sida ekoi deforestation si control taunaba policy amadi koksa leibu usi kakpa hantanaba amadi u thanabagi damakta government athubagena policy ama semanjani mipung khudingmak masida contribute tawminnasi habasi masi ai appeal ni miyoi khara khakta da u thanabagi damakta responsibility pibi gano aduga praja loina magna ekoina u thabasi ekoi isagi daitani khallakanda u hinganabu honasi Aikhogi kaitharaklaba environment asibu kanbada samasigi masing yamlaba harau kumai sing asigi saruk kharadang oirabasu kaithoktuna honarabadi sokchilaklaba akoibagi khallasibu kharadang oirabasu kanba ngamgani haiba wakhalonda ngasi tarpangi nipan chanba numitta kakchingda pangthokiba tarpan usop mafam tara da koina chatuna ujara chamri rom hakthengnana yengthokre Yenthokre ngasi faubada uchara lising amaga chamnga rom yamda yenthokre pangthokliba tarpan uso plantation movement asida mari leinana Sri Naure Munal Maitai Range Forest Officer na hakibada haukiba September gi tang tara manga tarpan usop hoba numit ki ngasi nipani chanba faubada sangsin jarakliba hakthengnana uchara yenthokpa amadi nungsiraba layoikraba thawai singdubu ningsingduna pangthokiba thoramasi asuki matik mai pakpa khongthang amani uchara thajaningba miyoi singi singi asuk matik yamkre uchara lising purabasu konana bapiba ngamloi hairaduna tarpan usop kaliba thobu ichil inaw singda natana usop yawba lakliba miyoi khudingna makhoi gi leikidraba ipa ipu singi damaktasu uchara thagani haituna miyoi khudimakna uchara ani ahum launakhi munalna hai asumna miyoi khudimakna aikhogi akoibagi saktam kandaba yade haina chongthok piraklaba matam aduda aikhoina aikhoigi akoibagi khalasi soidana kanba ngamgani haiki Sikhong Sekmai Municipal Council SSMC na sinduna Swachh Survekshan Lake Lisingani Kungi Manungchana Swachhata hi Seva amasung 100% coverage of door-to-door collection and source segregation of Solid Waste Program ama ngasidagi Sikhong Khunau Community Hall da hogdokre thoram aduda mahutki Commissioner M Joy Singh IAS SSMC gi Chairperson S Roma Devi Mahut Director TS Hari Kumar Singh PHED gi Additional Chief Engineer L Swamikanta amasung Sikhong Sekmai Municipal Council gi Executive Officer CH Ning Tamba Maitai MMAS na mathang sina thoiba mithunglen sing ona saruk yakhi athoiba mithunglen gi warol piraduna mahutki Commissioner M Joy na hai Bharat Sarkar na lakholakliba plastic thingbagi khongthang asi mai paknaba aikhoi khudimakna thodang lobinase thoramadugi saruk ama oina 100% door to door collection amadi solid waste sing tokhaina thamnaba thorangsu lakholakhi loinana yumthong khudingi dustbin ani su yenthokhi swasthya sewa gi chathariba asimo competition asidaju aikhoi sengma Sikhong Sekmai Municipal Council na Manipur Bhakti Ratana Bharat ki competition ne yaoga
ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯆꯧꯕ ꯚꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯁꯨ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯇꯧꯔꯒ ꯂꯨꯕ ꯅꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯁꯤ. ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅꯥꯄꯨꯡꯅ ꯁꯤꯟꯗꯨꯅ ꯑꯣꯛꯇꯣꯕꯔ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯔꯤꯔꯛ ꯁꯨꯕ ꯃꯩꯇꯩ ꯆꯅꯨꯒꯤ ꯑꯣꯗꯤꯁꯟ ꯉꯁꯤ ꯂꯝꯂꯣꯡꯗ ꯂꯩꯕ ꯁꯪꯒꯤꯠ ꯀꯂꯥ ꯁꯪꯒꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ. ꯑꯣꯗꯤꯁꯟ ꯑꯁꯤꯗ ꯑꯁꯥꯝ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯃꯩꯇꯩ ꯅꯨꯄꯤ ꯌꯥꯎꯅ ꯄꯨꯟꯅ ꯀꯟꯇꯦꯁꯇꯦꯟꯠ 54ꯅ ꯁꯔꯨꯛ ꯌꯥꯈꯤ. ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ LSSPꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯟꯇꯣꯁ ꯂꯧꯔꯦꯕꯝꯅ ꯉꯁꯤ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯩꯇꯩ ꯆꯅꯨ 53 ꯑꯁꯤꯗꯒꯤ 18 ꯈꯟꯒꯠꯇꯨꯅ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈꯤ. Imphal East ki manung chana leiba Kairao Makting Gram Panchayat ki manung chana leiriba lambi ki nakyata ngasi Kairao Makting Major Ingkhol na sinduna u chara chatre rom thabagi thoram pangthokrai. Thoram aduda Kairao Makting ki GP MD Basiruddin BS UG General Secretary Tajuddin Saha Kiamgai ki Social Worker MD Nasiruddin na chingba myoi kaya amasu u chara thabadu da saruk yakhi. Hauzi amu sanabagi pau phangigani. Manipur Amateur Kho-Kho Association Maka Imphal gi mityang makhada Fura Kaithel Development Committee PKDC na sinduna nifu nithoirak shuba Manipur State Junior Boys and Girls Kho-Kho Championship 2018 ngasi Thobal District ki athopam makha leikai da leiba Haikreng Makhong Lampak ta hodokrai nupa amasung nupi ki punna team kunna saruk yariba championship asi hodopagi thoramda Thobal Municipal Council TMC ki chairperson TI Shyamo Makagi President K Baruni TMC Ward number 7 ki member A Kunjo Ward number 6 ki member L Nanda amadi W Sanjit Kumar amasung Thobal College ki Associate Professor L Romendrona mathang sinna thoiba thoramapu amadi akhanaba mithunglen sing une saruk yakhe championship asigi ngasi hawdokpa numiki nupa macha singi match singda Sisdo Hairokna PKDC athokpambu point Mapan Nipanda amasung SSYC Khangabok na Khangabok Higher Secondary bu point 38 Nipanda maithiba pikhi. Ngasi nungthil phone kiba pawche singda kari kari maroiba paw yakhibagi habadu mayam puna miyeng taminasi. Kangla Paw Ramvilas Paswana full-fledged regional office ohengini haiba nungaiba poi. Chief Minister Amadi, Consumer Affairs, Food and Public Distribution Minister na pressure to biduna, oina bataksin biu, Ranjit. Soinairaba angang singi talent fongdok na ba workshop pangthokpani, Sivdas. Jammu Kashmir da single bullet cap kide, numit karani manungda terrorism loiragani, Amit Saha. Pandam, JNV Visnupur da mingsan bigi haiduna, namthak togduna sel lokthok lamba geng khutpu fare, AMS. Kunmari suba star level jananeta hizam irawat saitai sai changdam na kre afava khunai ohensi hairabadi mahiroi sema sangi nara loksin bagi hainabi leibagumna pithokpagi hainabi su leibiu TH Santi ahum suba cultural and literature day pangthokre Manipur merger agreement amadi question of Manipuri national identity gi matangda mifam pangthokre manava school gi takhanba mahiroi gi khandaba thoksel class 9 da class 10 gi lairik tambiba school sing yaure Sanamihi Lainingbo, minority religion oina masak hangbinaba langak no hona view. NRFM given my partner Lucian Cray. Loisilak pada maru bapa amuka na pizari. BJP na luchingba palibalenga asigi Chief Minister Sinnaba Irang Haurakliba asi BJP masil ki marakta yanadaba leire haiba fong na takpani haina Congress President Gai Khangam na haikre. Lamdam asi Smart City ohenbada mapung fan ge hairabadi miyamda leiriba wakhalon asi semdokpa tangai fade haina Manipur Legislative Assembly ki Speaker Y Khemchana fongdokre.
amadi lamdam asigi lila drama amadi film sing asi pakhang leisabigi waridagi khara thaidoknaga khunaida hena kanagadaba mawongda puthoknaba honasi haina Deputy Chief Minister Y Joy Kumar na appeal tokrai. Ngasigi oinadi Manipuri pau loizare miyeng tabiriba singbo amuka na khurumjari.